ngasi numida wairam phongkiba tongan tongan ba manipuri sipong sing amasum thokiba thawdo wathok singdigi maruebi I pauk sing miyamna thamjagi ahanbada kanglei pak ki maira news tagi lokusaraga MLA sagol sim Kebi High Court October kunda masa Laktuna Warol Piradrabadi warrant of issue Tourakpa yai haina just now open court haikre Nauria pakhang lakpa assembly constituency ki MLA sagol sim Kebi gi mathakta constituency si gi hani gi MLA soibum Subhaschandra High Court of Manipur thangalakpa election petition maga mari lenana High Court na hapkiba commissioner gi mamang witnessing gi Warol pinaba kaubada MLA Kebi laktabadagi mathang amu kaubada kariguma laktrabadi phanamba warrant pibi yai haina ngara High Court ki justice Antem Bimolna open court haikre ngarang justice Bimol ki court satakhiba hearing amada petitioner Subhaschandra gi maikeda advocate HS paunamna council orga advocate BR Sharma na mading pangki aduga respondent number 1 ODB MLA SKB gi maikeda advocate L ayang leimana council oikemadi respondent number 2 gi maikeda advocate Ningom Bopen mitina council oinalapki respondent number 1 gi council na MLA masa na badigi ko na hapkiba commissioner gi mamangda Laktuna Warol pibangamdre aduna lakliba October kunda mahakpu makatana examination tawpa yahanbiu haina court haijaki hairiba numit asidadi respondent asi soidana lakhanjagi haina judge ki mamangna thajaba piki petitioner amasum respondent ani ki council singi wafam sing tarba matungda justice Bimol open court haiki maduri kariguma respondent number 1 asi October kunda commissioner gi mamangda laktrabadi warrant of issue Tourakpa loinana lakliba October kunda defense witness number 1 bu commissioner na makhatana examine tawna biya thangpiki panba yabadi election petition asigi case ka mari lainana high court na advocate S Zoljit Singha bu commissioner oina haptuna April taraga mathuri gi witnessing bu examine tawwa hawraga tha amagi manungda losinna basina kibane hawjik tha taruk hawkhre MLA Kebi gi Warol pibadi loidri hanisu paus ta phungdurakli atopa paw manamo oil tankers sing apan balaitana satok sin tawhanabaga mari lenana DIG range 3 none SP mari none gi CSO singa mi phampang thokre ahang bagari maudraga nipan jeribam sangkhre jeribam digi malpu bagari samaga yankhai ga tare imphal thorakle haukiba October mapanda national highway number 37 imphal Dimapur lambi de satpa sangdaba singna namai kapsin dun akai te thon kiba dubo yamna kana yaning deba phungdoktuna oil tanker driver singa madi transporter association na Sangshilakpa oil pump sing thong luan ba madi oil tanker driver sing steering pai de gi khongjang aduga mari lenana ngarang Manipur police ki DIG 3 gi thaupuri ba angam Romanus IPS amadi None district ki SPN Muduni mai singa MPS amadi nungba kai customary court nungba ra mafamadu tongan village authority sing gi lusing ma kay yauna mifam kya pangthoktuna National Highway Kuntraga Teret Imphal Jiribam Lambi the oil tanker gari sing mausagum sathok sin tawbada apan ba mata leitana ba puna thaudang lomina ba haini yanaki ngaragi mi pamadu aduda saruk yakhiba sing nungba village authority nungba area village authority association nungba women society madi nungba CSO sing leader sing haibadi Rongmai Naga Council Manipur Luang Rian RNCMLL Rongmai Naga Lufam Manipur Luang Rian Rongmai Naga Student Association Manipur RNSOMN Luangba Lungarian ni mi phamaduna hokiba October mapan nungba police station gi manungsana National Highway Kuntraga tare to oil tanker da sakang basing numai kapsin duna akai te thon kiba driver sing da aki kang pokhon kiba du yamna kana kandem tokhi ngarang mi pham pangtu kiba du thokiba numai kapsin bagi thawdo du kandem tawbuga loinana amu hana kapsin bagi thawdo thuandana ba Thokriba thawdo odu mari lenaba police station investigation sataduna thawdo odu siena bu maralibi singi mathakta ain geba thabak lokatpa loinana National Highway Kuntraga tare oil tanker amadi atai gari sing sathok sin tawboda apan balaitana ba nungba area da laidiba miyamna saruk yamina ba haibisni ngarang gi mi pham asi pangthokhiba gi matung tarakpada ngasi Imphal Jiribam lambi da ahang gari sing Imphal dagi sangsin bawkre ngasi Jiribam gi damakta Imphal thadokhiba ahang gari sing adudi IOCL Taragamathui Atopogari Marfugataret Punagari Maudragani Pani Gari sing as ayupung mapan gamin ni Pugumapan Tabada Nungba Police Station Lantok to the Jeribam na Sanction Cradi Amaram Nangashi Jeribam the Gip Puna Malpu Bagari Samaga Yankagaret ayupung Taragamin ni Pandagi Pung Taragamini Kuntragum de Paugi Manunda Nungba Lantok to Impala Sanction Crad
Imphal changsinkiba gari sing adudi LPG gari 33 IOCL taragatre tuan polam sing puslak gari samaga mari puna gari samaga yangkai gatre ni haina SP none digi phangma paw sina haidi makha satharak poina to papa omana LMG amadi typhoon lebaki damak thawaina pontha pikhraba madi ka hena soklaba singda sel gi mating panglagani Sahi gi me ahum ligi kuki militant singna minung silaitana mitay singi yumay thadopi badagi miyoy kya na lanjena dun awaba khangna masagi kulngak sariba samjaraba misam kya gi punsi pikhamna khibadagi thawaina pontha pikhraba mitay isilinaw singi amadi ka hena soklaba singi imung singda Light Minded Manipur LMG Manipur lamdam sigi saknai raba tapta jayanta gi music band am oiriba typhoon ga kusam naraga miyam gi mateng ga loina sel gi mating pangba horagani haidi LMG gi pausin hai imung amagi asabu thaudang loramba athaubu singa sina laikhidraba matungda imung singa sida mating pangnaba saknai raba saisakpa tapta jayanta gi typhoon team ga MLM Manipur ga kusam naduna social media gi kuthang miyam dagi mating loduna awana taraba imung singa sida ahanba tangka ki oina ngarang October 13 tagi haurajare ngarang typhoon gi sei phongmaga mari lainana oja tapta jayanta gi yum Bisnupur district ki naran sinada ayuki pung 10 taba matamna pangtokhi thauram aduga loinana tengbang thoram su hodokhi mayam oja tapta jayanta gi GP number 7005881668 asida angama mateng pangbiu athawbusing ima lebaki damak thawai khre aikoina athawbusing gi awaba nang horabai mungda sel gi mateng khradang tengbang biduna momon minok tamhan chi haina miyamda nungluksari tengbang thoromasida LMG gi members sing puksel sauraba lamdam si isli naw sing ma di Manipur gi wangmodu khunda khraba miyamna sumateng pangbiu haidi amaromdana sabungkho khunawdugi police lokthok loi haina laingakna sirol tholakhre haujung Manipur da thokliba Kanglup ani gi irang asida kuki militant singna khwaidigi hen nongmai kapsendun attack tophom oiriba sabungkho khunau da thamliba Manipur police ki personnel singa si laukthokani haiduna tawramba du makhatana thamkhigani haibigi official oiba sirol amangarang athingbada tholakhre hairi sabungkho khunau village authority ki phangba pawgi matungina di Manipur police ki DGP ki poktak matungina mari leinaba authority na sabungkho khunau da khunja singak senana thamliba police personnel taraga manga du makhatana dumak thamnuna miyam ngak senmagi thabak tawon khigani haibisini hiramasi gi matang lamlai kendra gi MLA khomatabam ibomsa gi mafamda sabungko khunau amadi akoi bida lariba khunja singna khulngak naba thamliba police kangbu du lokthok bidana ba haijabadagi MLA thauxil makhatana police force ngasi thamlagani haibigi official oiba sirol thulakpa sigi damakta MLA amasu Manipur lengak khunja singi meke digi thagat phungtorakli Panbaya abadi sabungko khunau du khulngak naba thamliba police personnel taraga manga si Urkhul district police ki ASP gi makhada leiba police personnel singni tha amamuki mamang digi hona police personnel singa si laukthoknaba Urkhul district police ki ASP na khangalakpadagi laukthoknaba gi thabak lokhalurabani adabu khunja sin laukthokpa yaro hen akan mi ho changsilakpadagi miyam gi khulaw si Manipur lengak na tabi badagi police force asi makhatana thamnaba thorang asi lengak na lokhalakibani haidi Makha satharak poina to papawmna CM Birena Sigelo duna PMGSY gi state level standing committee gi mipum pangtokre se minister N Birena Sigelo duna ngasinungtil CM secretary PMGSY state level standing committee gi meeting pangtok tunu wapum kya khanakre mari lainaba Manipur lenga ki official singna sarugya duna pangtoki ba mipum maduna lamdamasi gi manung hanjin mama humda leiba lambi sing mapung phana samga sagana bagi matangda maru oina yamna kupna khanakhi loinana PMGSY gi makhara pakhatliba amasung pakhatkadaba thabuk singi matangda su kumna khanakhi se minister gi maike digi haukiba thakra sida irang namaram oiduna Manipur sa ko thorang thabak haibadi lambi thong semagi thabak thin ki basing adu athuba matam gi manungda men khatna ba madi apiba matam gi manungda thabak sing mapung phana lusinna ba mari leinabo official sing su pauktak pi khiari amaromdana khulai kya fakre ngase pung manga ga makhai digi pung 10 ga minute 13 ga mapan phawgi manungda Assam Rifles amadi BSF ki combined force na Susambur district ki all Dampi village ki akoi bida coming operations atakre IGP zone 2 gi lusing makhada DIG range 3 gi miyeng makhada sataki coming operation aduda magazine ga kona na 9mm pistol local made lingles barrel nungmai ama 12mm bore gi kapiyari banungmai maru ama heavy caliber machine gun gi round kunga mathoi Susampur sabu yamna sana kapiyaba foot tara sangba motor ama country made improvised bomb ama combat dress ama amasum rocket propellant grenade samaga ama
ama fagat pangamle hairenisu pausna makatana fongdorakli maka satarak poina to papomana LMS Law College award pana pikthale principal yauna regular oza taruk amadi guest lecturer ahum khaktana lairik takpiduna lairi longjam samsan dana manjuri university gi constituents college am oiriba manipur lenga ki amata ngairaba law college LMS Law College asi state amadi DM University na yengsinbidabana maram oiraga award pana pikthale loinana professional law college am oibigi magun hanthrakna ba maram oire college asida subnagi principal yauna regular taruk khaktamak amadi guest lecturer ahum khakta leihaina LMS Law College Student Union gi General Secretary longjam samsana fongdokre wapam asi LMS Law College pangthokiba pawmising unaba amada longjam samsana fongdokibani mana makatana hakibida LMS Law College asida leifam thokpa regular oza taraga manga si leibigi muhutta leijari oza singa sibu amuksu DMU campus ta leiba law department da LLM taknaba khangalakpa asina LLB student gi nongmoda lofam thokpa class loba ngamloidaba phibam amalakle LMS Law College asi DM University na thaiduna thambagi mami tare haina lawi masigi sumatakta guest lecturer singi thagi phangpham thokpa tolop sai kya namsinduna thambiba sina su oza singbu pungning hanthan bo oina thokle masina mairoi singda akaiba laknaba masa mo hele masibu athubuda pithokpina ba mari leinaba singi maphamda haijarakli mana makhatana hai mamang thada laukiba teaching and non teaching staff singi post adu haidoktuna thambagi maram karigino college sing the watuna leiriba teaching and non teaching staff sing men khatnaba haidoktuna leiriba post sing adu athuba matamda haidokpiyo college asida grade 4 gi staff ohum khaktana staff oiduna leibana maram oiraga mairoi sing gi official oiba college ki thabak sing mairoi sing khudung sa dab kya mayong hale college amada phangpam thokpa khudung sa ba sing suna phangdaba college ama haibadu oire boys hostel amadi girls hostel gi khudung sa ba leitabana maram oiraga lam tamna lapna lakpa middle class family gi mairoi sing tribal mairoi sing dadi nomagi nungtigi class yauna bo honabada asuki matik awaba mayongnari college asida matam ga sanaba library leitaba madi library da update tawraba matam ga sunaba law book sing phangdaba sina law mairoi sing yamna khudung sadre law institution am oina library fawba matik sana leitaba haibisi DMU gi ikai ningai ni masisu khudakta miyeng sangpham thuaki mangna makatana fongdokibida college asida matam kuina digi canteen saduna thamlaba sunga si fawba canteen asubu sizinadana thamli maramasna mairoi singna college ta canteen leitabagi khudong sadaba mayungnari masum Bar Council of Rules of Legal Education Part 4 Chapter 2 gi matungina LLB course ani haibidi 3-year LLB course amasum 5-year integrated LLB course asi professional legal education course pu hena sakhatnaba laigadabani hairabasung asi phawba leitri haina su pawsta makatarakli amaromdana asiba okya huabagai thingel laikai gi dam manak sieliba tutorial da thadarakli moirang du oki phama ma swine flu sadoko thingnare numit khrani gi mamangda gi manipur african swine fever laina sandorakpadi gi ok kaya mathang sinarakpadi gi oki farm toba mi kya yamna sauna awaba mayongna dun leire sera sida asiba okya thobal district ki manungsan ma wabagai thingel gi dam manak siliba tutorial da asiba okya langtharaktuna taw tharakpada miyamna thengnabada gi mi paiba poknare hairi ok asiba langtharakpa sin isingda laina tina kya poklaktuna amuke hena awab oirakku yabi phiumda laktuna miyamna amuke hena mi painaba pokhale hairiba dam leiriba mafam asigi manaka sieliba tutorial gi ising singkhatuna miyamna sizinabana ising manghan madana tana tutorial gi anakpada leiriba miyamna thaknaba sanabra sizinari asumna maru eba tutorial ama oiriba sid asibu okya langtharakpa sina tutorial gi isingda motion hanbadana tana sathiba makhal gi laina lakadra haina miyamna mi painari amaromda Bisnupur district ki moirang kokilbonda leiba PS Buddha Chandra gi oki farm amada swine flu sandorakpa thingnare laina asi sandorakpa thingnabaga loinana epicenter oiriba mafam asidagi kilometer amagi akoibida leiba mafam sing infected zone oina Bisnupur district ki DC nang sitoko order amana laktokre order sigi matung in epicenter oiriba phibam asidagi kilometer amagi radiance ta leiba mafam sing bur surveillance zone ni haina laktokre hariba mafam sing asigi manung sanba singdana free zone oina laktokre siroduna makhata na hai infected zone amadi surveillance zone ni mafam sing ok puthok pusin tawbada athingba thamkhibaga loinana ok asema yonba machinjak amadi mari leinaba item sing yonbada su athingba thamle hairi panba yabada iroi semada leiba Central Agricultural University CAU gi pig farm African swine flu thengnarakhibaga loinana hariba mafam ase lengangna
laina asigi epicenter oina laphokibane haidi loisilakpoina to papaw mana NSNIM na phakiba miyeni thadorakre haukiba October 13 gi ehing nungyai de NSNIM gi kadar singna nongmai sindol da masagi mayum digi fadana pukiba Tourakpa sub division gi atingba village gi chairman amadi village secretary tekta kaidan October 15 thadorakre haidi thadorakraba village chairman adugi maming DP Daikumang kawi aduga village secretary aduna pauksang romai kawi makui ani masa masa gi yumla tekta kaidan kusinakre makui ani bu NSNIM na faraba matungda makoina Zailand region gi area atingba mat thamgano mamang na atingba thamlamba do handokna buwa pham su khangalaki Faziluraba mi animak masa masa gi mayumda hausuk tekta kaidana yaurakre haidi loisilakpoina to papaw mana Mizoram gi MLA kuntraga manga di crore ni ADR Mathang November 13 pangthokkodoriba Mizoram Legislative Assembly gi mikal asida punna seat nifu leiba Mizoram Legislative Assembly da hausuk leiriba member nifu gi manungda member kuntraga manga di crore ni haina Association of Democratic Reforms ADR na ngasi phongba report amagi matung in haidi Mizoram state asida hausuk lengak pairiba Mizo National Friends MNF Party gi MLA kungatre na masa gi lanthum Tourakpa ga loina makoi kungatre ki manuna kunghomda di crore oidi lawmakers in Marakta Mizo National Friend Party ki member Robert Romawai Royte na puna lupa crore nifuga marika point humdraga manga laiduna khwaidigi yamna sel paiba MLA sohi aduga MLA TJ Lanu Tuwangana lupa crore 43.6 paiba MLA wadi BJP Zoram People's Movement amadi Indian National Congress tagi board karaktuna hauji MLA oidi basingsu crore party ngaktane hari report asigi matungina MNF ki MLA singi maraktagi MLA anina criminal case le hari November 13 pangthokkodoriba Mizoram Legislative Assembly election asigi vote masing thibana December tang ahumda thiduna mikhal gi fall lathokani so hari adu hausi koina di mem paw simatang asin lusinjarage mas mem puna no update ngaminasi